Ngasi numityungba matung pung khare hellakpa aduwaidagi Nambul Turel Imai Khanghen hen-gatlaktuna Ising Pathorakpadagi Uripok Mapham Ayamba Ising Thumjinkhre Shamu-shang Uku fit namthakhibadagi lambi thingjinkhre Nambul Turel Ising Pathorakpadagi Uripok Mapham Ayamba Ising Thumjinkhre haibase TOMTV team amana koina chadun yengsilubada thingarakibane Ising Thumjinkhre ba Uripok Mapham sing adude Uripok Panchai Maning, Laikurem Likai, Koisnam Likai, Huidrom Likai, Kaidem Likai, Ningthokongzam Likai, Ahantem Likai, Bolem Likai, Achom Likai, Nauremthong Mamang, Nauremthong Kulem Likai, Shamu-shang Uku Amade, Lamboy Konang Kongi Sarukarane, Nambul Turel Amade Lafel Pat Aniki itin from Oiba, Shamu-shang Uku so, Ising Hengatlaktuna fit animu namthakhibadagi Uku namthakhibadagi Jatok Jasinda Kudong Thiningai Oibadagi, Laikai Maira Paibi Amade Arambai Tengol Unit 18 Get Tengol Isingna Lambi Thingjinkhre Thamnaba Matungta, Water Resources PWD Amade Flood Control Team Changsilaktuna Lambi Samdin Bagi Thabak Kana Chathakhe, Nakal Amaromda Nambul Turel Ising Pathorakpa Asina Maram Oiraga, Nambul Turel Torban the Lady Uripok Mapham Ayamba Ising Thumjinkhre Kudong Chadaba Kaya Mayopnare.